Manipur Legislative Assembly ki Business Advisory Committee ki mifam pangthokre. CLP leader Okram Ibobina numit mangani Assembly mifam fom na pukhatpada ayaba pirakidre. MHRC ki Chairman na Luchingba Commission na sige kangbu amana ngasi sa Jiwa Jail da laiba Foreigner Detention Center amadi Central Jail da laiba Myanmarese inmates singi fibam yengsan kre. Bishnupur District ke Kumbi Police Station na konba Kumbi Khugawang madasak khangdaba khulai paiba sing na nupa aman nongmay na kaptuna hatlam lehairi. Amasong MLA Tarana District mga datok haiba Chief Secretary amadi DZP thambiwa haina taksiliba adu kangpokpi da khundariba Naga Furup sing na yabang amloy haina Naga People's Organization kangpokpi na hairaki.